ꯊꯣꯏꯕꯤꯁꯤ ꯇꯨꯝ ꯂꯩꯔꯦ ꯃꯥ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯒꯤ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯒ ꯃꯥ ꯁꯤꯗ ꯇꯨꯝꯃꯤ ꯃꯥ ꯇꯨꯝꯕꯅꯤꯅ ꯃꯩꯁꯨ ꯊꯥꯟꯗ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯦꯛꯇꯤ ꯈꯤꯇꯪ ꯁꯦꯡꯉꯝꯃꯔꯣꯏꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦꯅ ꯃꯇꯦꯛ ꯑꯃꯇꯪ ꯃꯥ ꯇꯨꯝꯃꯤꯉꯩꯁꯦ ꯃꯇꯦꯛ ꯑꯃ ꯌꯥꯎꯍꯜꯂꯕꯅꯤꯅ ꯃꯥ ꯇꯨꯝꯖꯔꯁꯅꯨ ꯑꯩ ꯃꯥ ꯇꯨꯝꯃꯤꯉꯩꯁꯤꯗ ꯊꯕꯛ ꯀꯩꯀꯩ ꯇꯧꯁꯜꯂꯒꯦ ꯑꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯩꯒꯗ꯭ꯔꯥ ꯍꯩꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤ ꯀꯩꯅꯣꯁꯦ ꯀꯨꯞꯅꯣꯝꯒꯨꯝꯕ ꯇꯧꯕꯁꯦ ꯅꯨꯄꯤꯅꯗꯤ ꯑꯗꯨꯝ ꯍꯦꯜꯂꯦꯕ ꯅꯨꯄꯥꯗꯩꯀꯣ ꯑꯗꯣ ꯅꯨꯄꯥꯁꯨ ꯍꯩꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯇꯧꯁꯤ ꯀꯩꯗꯧꯕꯩ ꯍꯩꯔꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯈꯣꯡꯁꯦ ꯂꯣꯏ ꯆꯥꯏ ꯂꯩꯔꯝꯃꯤ ꯁꯤꯁꯨ ꯀꯨꯞꯅꯣꯝꯒꯤ ꯀꯩꯅꯣ ꯑꯃꯅꯦꯕ ꯄꯥꯔꯠ ꯑꯃꯅꯦꯕ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯕꯁꯤꯁꯨ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥꯁꯦ ꯃꯣꯏꯅꯗꯤ ꯇꯧꯔꯒ ꯑꯟꯅꯣꯇꯤꯁ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕꯤꯗꯕ ꯁꯤꯁꯨ ꯕꯥꯔꯇꯤꯟꯁꯤꯅ ꯕꯥꯠꯔꯨꯝꯗ ꯆꯪꯁꯤꯟꯈ꯭ꯔꯒꯦ ꯗꯤ ꯁꯤ ꯅꯤꯠ ꯑꯣꯏꯔꯦ ꯁꯤ ꯑꯣꯏꯔꯦ ꯁꯤꯗꯤ ꯅꯤꯠ ꯑꯣꯏꯈ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯁꯤꯖꯟꯒꯦ ꯈꯔ ꯆꯥꯏꯕ ꯈꯔꯁꯦꯀꯣ ꯕ꯭ꯔꯦꯛꯐꯥꯁ ꯀꯣ ꯃꯥ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯩꯕꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯒꯤ ꯀꯣꯟ ꯈꯔ ꯂꯩꯁꯤꯗ ꯑꯗꯨ ꯐꯦꯡꯗꯣꯛꯀꯦ ꯃꯥ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯍꯣꯔꯦꯟ ꯃꯥ ꯍꯧꯒꯠꯂꯀꯥꯟꯗ ꯑꯩꯅ ꯅꯥꯟꯅ ꯊꯝꯕꯗꯣ ꯑꯗꯨ ꯃꯉꯣꯟꯗ ꯎꯍꯟꯒꯦꯕ ꯍꯣꯔꯦꯟ ꯍꯥꯏꯗꯣꯏꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯐꯦꯡꯗꯣꯛꯈ꯭ꯔꯦꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅꯒꯨꯝꯕ ꯃꯇꯦꯡꯒꯨꯝꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯃꯥꯏꯅ ꯀꯥꯒꯨꯝꯕ ꯅꯥꯟꯍꯟ ꯈꯣꯠꯍꯟ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤ ꯃꯥꯅ ꯊꯕꯛꯀꯨꯝꯕ ꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯑꯣꯔ ꯃꯥ ꯈꯪꯍꯟꯗ꯭ꯔꯤꯉꯩꯗ ꯁꯠ ꯁꯠ ꯀꯣꯟꯒ ꯐꯦꯡꯗꯣꯛꯄꯁꯦ ꯀꯣꯟ ꯐꯦꯡꯗꯣꯛꯑꯝꯕ ꯑꯗꯩ ꯂꯣꯏꯁꯜꯂꯝꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯉꯣꯟꯗ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩ ꯁꯤ ꯇꯧꯔꯦ ꯀꯥꯏ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤ ꯌꯥꯝ ꯐꯩ ꯈꯣꯠꯂꯤꯒ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯊꯦꯡꯀ꯭ꯌꯨꯒ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯁꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯁꯤꯁꯨ ꯀꯩꯅꯣꯗꯪ ꯂꯩ ꯑꯩꯈꯣꯏꯕꯥꯅꯤꯗꯪ ꯂꯩꯔꯝꯃꯤꯅ ꯑꯗꯣ ꯏꯟꯇꯔꯦꯛꯁꯟꯗꯁꯨ ꯃꯤ ꯀꯌꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯊꯕꯛꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯝꯕ ꯇꯧꯕꯁꯦꯀꯌꯥ ꯌꯥꯎꯔꯛꯇꯦꯕ ꯈꯔ ꯇꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯜꯂꯛꯑꯦ ꯑꯩꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯌꯥꯎꯔꯛꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯣ ꯂꯧꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯂꯨꯍꯣꯡꯉꯕꯅꯤꯅꯀꯣ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯁꯤꯗ ꯑꯩꯅ ꯈꯪꯉꯤꯁꯦ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯗ ꯁꯤꯒꯤ ꯁꯦꯔꯥꯃꯤꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯦꯔꯥꯃꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯏꯅꯤꯁ ꯀ꯭ꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯒꯨꯝꯕꯁꯦ ꯁꯤꯅ ꯐꯦꯡꯕ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏ ꯏꯁꯇꯤꯜ ꯄ꯭ꯂꯦꯠ ꯂꯩꯗꯅ ꯏꯁꯇꯤꯜ ꯄ꯭ꯂꯦꯠꯇꯩꯁꯨ ꯁꯤꯒꯨꯝꯕꯁꯤꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏ ꯐꯦꯡꯕ ꯌꯥꯝ ꯊꯨꯅ ꯃꯣꯠꯄꯁꯦ ꯀꯣꯛꯑꯦ ꯑꯗꯨꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯅꯕ ꯁ꯭ꯄꯟꯖꯇꯤ ꯑꯩꯒꯤ ꯔꯤꯚ꯭ꯌꯨꯁꯦ ꯑꯩ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤꯒꯤ ꯔꯤꯚ꯭ꯌꯨꯅꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯗ ꯁꯤꯒꯤ ꯁ꯭ꯄꯟꯖꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯁꯣꯝꯅꯥꯀꯥꯟꯗꯅ ꯁ꯭ꯃꯨꯠ ꯑꯣꯏꯔꯦ ꯁꯣꯝꯅꯥꯀꯥꯟꯗꯅ ꯈꯤꯇꯪ ꯇꯥꯔꯗꯤ ꯀꯥꯔꯟꯅꯤ ꯇꯧꯔꯤꯁꯦ ꯂꯧꯈꯠꯂꯒꯦ ꯀꯣꯟꯅ ꯁꯤꯒꯨꯝꯕ ꯁ꯭ꯄꯟꯖꯁꯦ ꯅꯨꯡꯉꯥꯏ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯆꯥꯛ ꯊꯣꯡꯁꯤ ꯆꯥꯛꯄꯨꯗꯤ ꯑꯩꯅ ꯁꯤꯗ ꯀꯥꯝꯊꯣꯛꯈ꯭ꯔꯦꯕꯀꯣ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯉꯁꯥꯏꯅ ꯑꯗꯣ ꯆꯥꯛ ꯌꯥꯎꯔꯦ ꯑꯗꯨꯅ ꯆꯥꯛꯇꯨꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯋꯥꯔꯤꯀꯣ ꯏꯟꯖꯥꯡꯁꯦ ꯑꯩꯅ ꯁꯤꯗ ꯊꯣꯡꯒꯦ ꯁꯤꯗꯒꯤ ꯀꯩꯅꯣꯁꯦ ꯍꯋꯥꯏꯁꯦ ꯑꯩ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯁꯤꯡ ꯄꯣꯠ ꯆꯩ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯅꯤ ꯍꯋꯥꯏ ꯂꯩꯔꯦ ꯆꯤꯅꯤꯒꯁꯤꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯒꯤꯗꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯕꯗꯒꯤꯗꯤꯀꯣ ꯆꯤꯅꯤꯁꯤ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯦ ꯂꯦꯡꯗ꯭ꯔꯦ ꯃꯁꯤ ꯍꯋꯥꯏ ꯃꯣꯔꯣꯛ ꯂꯩꯔꯦ ꯖꯤꯔꯥ ꯑꯩꯅ ꯕꯤꯟ ꯁꯦꯝꯕ ꯃꯥꯅ ꯃꯦꯖꯤꯛ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅ ꯀꯩꯀꯩꯅꯣ ꯌꯥꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯤ ꯁꯤꯁꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯅꯝꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯝꯗ꯭ꯔꯤ ꯃꯆꯨ ꯂꯩꯔꯦ
ꯁꯥꯏꯗ ꯃꯊꯛꯇ ꯂꯩꯖ ꯑꯩ ꯄꯣꯠꯁꯦ ꯌꯥꯝꯕꯅꯦꯕ ꯀꯧꯇꯥ ꯃꯆꯥ ꯃꯅꯨꯡꯗ ꯂꯩ ꯁꯤꯒꯤꯁꯤꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯕꯣꯔꯤꯅꯦꯗ ꯕꯣꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯊꯣꯡꯉꯅꯤ ꯁꯤ ꯍꯋꯥꯏꯅ ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕꯗꯤ ꯈꯔ ꯍꯩ ꯍꯋꯥꯏ ꯊꯣꯡꯕꯗꯤ ꯍꯩꯔꯦꯕ ꯑꯗꯨꯅ ꯍꯋꯥꯏ ꯌꯥꯝ ꯊꯨꯅꯁꯨ ꯃꯨꯟꯂꯦꯀꯣ ꯁꯤꯁꯦ ꯀꯥꯡꯇꯛ ꯃꯨꯁꯣꯔꯤ ꯂꯦꯟꯇꯤꯜꯁꯇꯣ ꯊꯣꯡꯊꯔꯛꯑꯒꯦ ꯁꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯒꯤ ꯆꯥꯛꯁꯦ ꯈꯥꯏꯗꯣꯛꯑꯒ ꯁꯤꯗ ꯊꯣꯡꯉꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯀꯨꯏꯔꯅꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯇꯣ ꯈꯨꯕꯥꯅꯤ ꯆꯥꯛꯅꯤ ꯁꯤ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯒ꯭ꯔꯥꯝ ꯁꯤ ꯑꯣꯜꯂꯗꯤ ꯒ꯭ꯔꯥꯝ ꯀꯩꯅꯣ ꯑꯣꯏꯔꯝꯅꯤ 230 ꯒ꯭ꯔꯥꯝ ꯑꯣꯏꯔꯝꯅꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯀꯩꯝ ꯄꯛꯇ꯭ꯔꯦꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯏꯟꯖꯥꯡꯗꯨ ꯉꯧ ꯌꯥꯔꯅꯦꯕ ꯏꯟꯗꯛꯁꯟꯗ ꯑꯩꯅ ꯇꯧꯕꯅꯤꯅ ꯏꯟꯗꯛꯁꯟꯗ ꯇꯧꯕ ꯐꯠꯇꯣꯏꯔꯥ ꯏꯟꯗꯛꯁꯟꯅꯤꯅ ꯇꯩꯊꯣꯛꯑꯒꯦ ꯃꯥꯗꯤ ꯆꯣꯠꯂꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯏꯟꯗꯛꯁꯟꯗ ꯊꯣꯡꯕꯁꯦ ꯍꯦꯟꯒꯠꯂꯦ ꯃꯅꯤꯟ ꯀꯥꯔꯛꯑꯦ ꯁꯥꯔꯝꯃꯅꯤ ꯑꯧ ꯁꯥꯔꯦ ꯑꯗꯨꯗꯤ ꯖꯤꯔꯥꯁꯦ ꯈꯔ ꯍꯥꯞꯆꯤꯟꯒꯦ ꯍꯥꯎꯅꯕꯒꯤ ꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯍꯩꯇ꯭ꯔꯦ ꯀꯥ ꯍꯦꯟꯅ ꯍꯥꯎꯕ ꯈꯣꯠꯄꯗꯤ ꯍꯩꯇꯦ ꯑꯗꯣ ꯁꯨꯝ ꯆꯥꯕ ꯌꯥꯕꯩꯀꯣ ꯆꯥꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨꯗꯤ ꯊꯣꯡꯕꯗꯤ ꯈꯔ ꯍꯩꯔꯦ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯕꯥꯏꯕꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯅꯕꯒꯤ ꯆꯥꯕꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯒꯤ ꯈꯨꯊꯣꯡꯅꯦ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯃꯌꯥꯝ ꯍꯋꯥꯏꯁꯤ ꯂꯩꯔꯦ ꯈꯔ ꯌꯥꯝꯕ ꯈꯪꯗꯦꯀꯣ ꯃꯤ ꯑꯅꯤꯒꯤꯗꯤ ꯌꯥꯝꯃꯅꯤꯀꯣ ꯂꯦꯝꯃ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯂꯦꯝꯃꯒꯅ ꯀꯣꯟꯅ ꯆꯥꯔꯁꯨ ꯌꯥꯏꯀꯣ ꯑꯁ ꯃꯅꯤꯟꯁꯦ ꯄꯣꯛꯑꯦꯍꯦ ꯃꯅꯤꯟꯅ ꯄꯣꯛꯄꯅ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤꯅꯦ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯏꯁꯤꯡ ꯗꯦꯂꯤꯚꯔꯤꯒꯨꯝꯕ ꯂꯥꯛꯇꯅ ꯂꯧꯕ ꯊꯣꯛꯎꯔꯦ ꯖꯥꯔ ꯊꯤꯜꯂꯛꯑꯝꯃꯦ ꯃꯣꯏꯅ ꯖꯥꯔ ꯑꯅꯤꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯕꯤꯁꯂꯔꯤ ꯑꯣꯏꯅ ꯊꯛꯑꯦ ꯑꯃꯨꯛꯀ ꯂꯣꯏꯔꯦ ꯅꯥꯎ ꯕꯦꯛ ꯇꯨ ꯀꯨꯀꯤꯡ ꯍꯋꯥꯏꯗ ꯀꯥꯝꯃꯨꯔꯁꯤ ꯂꯣꯏꯁꯜꯂꯨꯔꯁꯤ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣꯅ ꯀꯥꯝꯈ꯭ꯔꯦ ꯃꯔꯤꯔꯛ ꯀꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯨꯊꯠꯂꯦ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯔ ꯇꯥꯕ ꯌꯦꯡꯁꯤ ꯑꯣꯀꯦ ꯄ꯭ꯔꯦꯁꯔ ꯇꯥꯔꯝꯃꯤꯀꯣ ꯌꯦꯡꯉꯁꯤ ꯌꯦꯟꯁꯥꯡꯁꯤ ꯀꯟꯗꯤꯁꯟꯁꯦ ꯌꯦꯡꯉꯣ ꯃꯥ ꯃꯌꯥꯝ ꯌꯦꯡꯉꯣ ꯂꯣꯏ ꯇꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯌꯦꯡꯉꯣ ꯇꯣꯏꯔꯁꯨ ꯑꯗꯨꯝ ꯆꯠꯁꯤꯜꯂꯨꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯊꯨꯝ ꯊꯛꯆꯤꯟꯅꯕ ꯇꯧꯔꯒꯦ ꯊꯨꯝꯗꯤ ꯁꯤ ꯊꯛꯆꯤꯜꯂꯒꯦ ꯑꯣ ꯌꯥꯛꯇ꯭ꯔꯦ ꯁꯤ ꯌꯥꯍꯜꯂꯒꯦ ꯈꯤꯇꯪ ꯂꯣꯏ ꯀꯥꯞꯄꯦ ꯁꯤꯗꯤ ꯌꯥꯍꯜꯂꯒꯦ ꯃꯌꯥꯝ ꯆꯥꯏꯕ ꯂꯣꯏꯔꯦ ꯁꯤꯗꯤ ꯑꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯦꯔꯣꯠ ꯀꯣ ꯒꯖꯔꯅꯤ ꯑꯩꯅ ꯄꯤꯂꯔ ꯇꯧꯔꯒ ꯃꯀꯨ ꯈꯣꯛꯅꯕ ꯄꯤꯂꯔꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯁꯜꯂꯦ ꯁꯨꯃꯥꯏꯅ ꯇꯥꯔꯛꯑꯦ ꯑꯗꯨꯒ ꯃꯈꯥꯁꯤꯅ ꯕꯤꯠꯔꯨꯠ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤ ꯆꯥꯡꯗ ꯁꯣꯏꯔꯦ ꯉꯁꯤꯗꯤ ꯈꯤꯇꯪꯗꯤ ꯆꯥꯎꯋꯦ ꯁꯤ ꯉꯧꯔꯒꯦ ꯑꯗꯨꯒ ꯍꯧꯗꯣꯛꯑꯒꯦ ꯊꯥꯎ ꯁꯥꯔꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩꯅ ꯇꯧꯕ ꯇꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯇꯥꯏ ꯌꯦꯡꯉꯣ ꯈꯔ ꯌꯥꯗꯦ ꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯈꯪꯗꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯅꯠꯆꯗꯦ ꯁꯨꯝ ꯑꯩꯅ ꯎꯖꯔꯨꯕ ꯊꯦꯡꯅꯔꯨꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯇꯩ ꯃꯅꯥꯎꯁꯦ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯅꯔꯤꯈꯩꯅꯦ
ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯑꯐꯕ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯝ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏ ꯄꯦꯔꯦꯟꯁꯅ ꯅꯨꯡꯁꯤꯅꯔꯤꯈꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯀꯟꯐꯤꯗꯦꯟꯁ ꯂꯩꯕ ꯍꯦꯜꯂꯦ ꯃꯤꯔꯛ ꯊꯣꯛꯄ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯃꯤ ꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯅꯨꯡꯁꯤꯅꯕꯁꯦ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯜꯂꯤ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕꯁꯤꯀꯣ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯒꯅ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯨꯅꯦ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯔꯤ ꯃꯣꯏ ꯄꯦꯔꯦꯟꯁꯁꯤꯡ ꯅꯨꯡꯁꯤꯅꯗꯗꯤꯅꯦ ꯑꯉꯥꯡꯁꯤꯁꯨ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦꯕ ꯈꯠꯅ ꯆꯩꯅꯅ ꯂꯩꯔꯒ ꯌꯨꯝ ꯂꯩꯅꯤꯡꯗꯕꯅꯤ ꯃꯄꯥꯟ ꯑꯗꯨꯝ ꯊꯣꯛꯅꯤꯡꯉꯦ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯗꯤ ꯑꯗꯨꯝ ꯑꯃꯥꯡꯕ ꯉꯥꯎꯁꯟꯅꯕ ꯑꯉꯥꯡ ꯑꯗꯣ ꯑꯣꯏꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯗꯅ ꯏꯃꯨꯡꯗ ꯂꯩꯅꯤꯡꯉꯛꯇꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯖꯗ꯭ꯔꯒꯁꯨ ꯌꯥꯝꯅ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯑꯣꯏꯒꯦꯅꯗꯤ ꯈꯜꯂꯤ ꯁꯦꯝꯒꯠꯀꯦꯅꯗꯤ ꯈꯜꯂꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯁꯨꯝ ꯅꯨꯄꯤꯒꯤ ꯃꯇꯦꯡꯒ ꯄꯥꯡꯅꯕ ꯇꯧꯔꯤꯁꯦ ꯅꯨꯄꯤꯁꯨ ꯈꯔ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯅ ꯀꯩꯅꯣ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯈꯔ ꯃꯣꯏꯁꯨ ꯈꯔ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯆꯪꯉꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯔꯣꯜ ꯆꯥꯎꯋꯦꯕ ꯃꯥꯗꯔꯁꯤꯁꯨꯀꯣ ꯃꯥꯗꯔ ꯑꯣꯏꯕ ꯋꯥꯏꯐ ꯑꯣꯏꯕꯁꯦ ꯃꯣꯏ ꯔꯣꯜꯁꯨ ꯆꯥꯎꯋꯤ ꯃꯣꯏꯁꯦ ꯏꯃꯨꯡꯒꯤ ꯀꯩꯅꯣꯗꯪ ꯊꯣꯡꯅꯕ ꯂꯩꯕ ꯅꯠꯇꯦ ꯆꯥꯛ ꯏꯟꯖꯥꯡꯗꯪ ꯊꯣꯡꯅꯕ ꯂꯩꯕ ꯅꯠꯇꯦ ꯀꯣ ꯃꯤꯅꯗꯤ ꯈꯔꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯅꯕ ꯃꯧ ꯑꯣꯏꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯅꯕꯅꯤ ꯀꯥꯏꯅ ꯈꯟꯅꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯂꯥꯟꯒꯅꯤꯅ ꯈꯜꯂꯦ ꯃꯧ ꯑꯣꯏꯁꯤꯗꯤꯀꯣ ꯏꯃꯨꯡꯁꯤ ꯃꯥ ꯇꯥꯟꯅꯒꯗꯕꯅꯤ ꯋꯥ ꯇꯥꯟꯅꯕ ꯌꯥꯎꯍꯟꯒꯗꯕꯅꯤ ꯇꯧꯒꯗꯕꯅꯤ ꯃꯣꯏꯗꯒꯤ ꯁꯖꯦꯁꯟ ꯂꯧꯕꯁꯨ ꯌꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯕꯤꯠꯔꯨꯠꯀ ꯒꯖꯔꯒꯗꯣ ꯁꯤꯗ ꯉꯧꯕ ꯂꯣꯏꯔꯦ ꯁꯤꯗ ꯍꯩꯗꯣꯛꯑ ꯊꯝꯃꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯅꯨꯄꯤ ꯀꯩꯅꯣ ꯇꯧꯔꯨꯔꯒꯦ ꯃꯥ ꯍꯧꯗꯣꯛꯎꯔꯒꯦ ꯃꯥ ꯊꯕꯛ ꯆꯠꯄ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯦ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯃꯥ ꯊꯕꯛ ꯆꯠꯆꯈ꯭ꯔꯅꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯁꯥꯟꯅꯕ ꯆꯠꯂꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯁꯥꯡꯉꯝꯗꯧꯁꯨ ꯃꯥꯜꯂꯦ ꯑꯩ ꯉꯁꯥꯏꯗꯩ ꯋꯥ ꯆꯒꯗ ꯉꯥꯡ ꯂꯩꯔꯕꯅꯤꯅ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ